Thaina mamangayda Thanil kauba nupa ama leirame. Mahak mi lai kidaba, lai kaya thazagandaba nupa amani. Mahaki mamagi mamingna Thaza haina kaurame. Mahaki mapagi mamingna Pisak haina kaurame. Mahaki mapa Pisak dilai kidaba yamna kuire. Thanil ayuki pung nipan helaba phawbada haugatlamde. Mama Thazana khara saurap tawda. Hey, Thanil! Hojik phawba haugatribro? Nasado yararoi ni nangbo. Haugulune. Haugulu ko ising haijinjarakani aidi. As. Hoi ba ima, haugulage. Thanil haugulaktuna machin maya sengtoklaga chak chananaba changlai. Ima, kainjang thongino? Kangsoini. As. Kaino ima? Akhoi injang sibu kangsoi natradi thongningai amta leitrabo. Hai, thonglibase pangchada chaw. Hawi hauti haigano. Taningde ko. As. Akhoi ma sina Thanil chak toklaba matungda lampakta hangchatlangba tholai. Angangsingna sanabadu uraga momo nokjai. Haukraba thaudoksingbu ningsingduna mapi tap tap tarai. Ningsingda I haukraba thaudoksing adugi matek khara. Thanilna kapladuna. Itaw, nang chakhiba yaroi. Itaw, nang chakhino itaw. Mataw mairabana kapladuna. Itaw, aidi taibang minati. Aduna itaw go kuina marup sanawai na tamlamjay itaw. Thanil wakal patlai. Mapi adu sasat taikthoktuna mayum tamna chatki. Mayum hek yawbaga mamana laktharai. He, nang aina chak tokpaga koi chakano na haibasi yararoidro. Thaja khara taptharaga. Imagi bungo. Nangbu wakal tarwani he. Nangse pikta pikliba angang macha sunate. Ima yang wari ni nangbo. Ima nungsibe. Ay tawzararoigise. Imana haiba injarageba. Thanil sor chawna hontoklaga khara nungaitana. Ima, aigi marup aduna hojik phawba leiramlabadi. Aina tawfam khangdana leiribase leiramloi. Imagi bungo yarise. Haukraba thaudoksing ado ningsingluraga laiman oinanabani. Toklo. Mahaksune lairamlenda nungaina leijarasan. Thanilgi mamangdani. Mataw mairabaga mahakka phamladuna wari sanakhiba adu mahakki mamangda uraklami. Mairabana kapladuna. Itaw, kasi haiba numit asina ibanigi aroiba oirani ko. Thanil ngakna. Kaino? Itaw, adubu mataw karamnano. Asi hek haibaga Thanil phuklauna haugalai. Nong nganphum tawduna leiramle. Thanil haugalakduna machin maya sengluraga haugalakpadadi nongale. Mama su haugalak mamitkado suru nairaga. Kari numino ni ngasi siba. Kaitorage ima. Aibu mangla taibang na ni tawri siba. As ima sima. Kaiga lagi ichana ngasi ngantana haugalami siba. Hai, nupiga chila abo nangbo. Kaino ima. Ayuk sida kadai nupino. Ado ima. Ayaw sa pau thokige. Hai, nganda hanjala uko nangama. Thanil do lauduna sumna hairame. Hoi ma. Asi haiduna Thanil thoki. Thanil da yamna ngaujaba lembido Thanil gi tung oirapna inarai. Thanil na. Nangamu inaraba. Kaino ta Thanil sima aina inarakpase kamai khangino ba. Ho nungtigi inara aga leirabanina khangliba. Ado ta Thanil. Aina haiba wado ado yaroba. Hoi, angang yamoy maliko. Chaluko. Chatta chare. Asi haiduna lembidu fet haidoktuna chatki. Thanil lampakta famduna nungaina matawbu ningsingjay. Talak aduda lembidu amuk sat phawjilakduna. Ta Thanil, nang ngasi kaidawrage? Thawai yam nungaitana uyi. Lempia, nang chakhur chalo. Aidi chaloi, sungcha chaloi. Nangna namaya sukyamna ikaiba khangdribasibu kaigino ba? Ha? Ta Thanil. Aina chalo hairdi chaludana. Lembido kaptuna chenki Thanil nungdi nungaizade. Haukraba thaudok adu ningsinglai. Thanil angang oiringai warini. Thanil piklingaidagi hauna koiba yamna pamjai. Mahakna chak toklakpaga lampakta thorai. Aduga mana mamanabasingna sanariba adu ubada asumna hairai. Itaw mayam, aisu sanabado khara yaujage. Angang amana. Yaroi. Nangdi nongmata aikoi mayamgi ngamok amata su pizade.
ꯑꯗꯨꯅ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯩ ꯁꯦꯜ ꯂꯩꯇꯕꯒꯤꯅꯦ ꯇꯣꯝꯄꯣꯛ ꯑꯗꯣ ꯑꯩ ꯁꯦꯜ ꯂꯩꯔꯒ ꯑꯣꯏꯅ ꯄꯤꯖꯔꯒꯦꯕ ꯑꯩ ꯁꯥꯟꯅꯕ ꯈꯔ ꯌꯥꯎꯖꯒꯦꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯦ ꯑꯗꯨꯗꯤ ꯁꯦꯜ ꯂꯩꯔꯒ ꯂꯥꯛꯑꯣ ꯆꯠꯂꯣ ꯑꯩ ꯌꯥꯎꯖꯒꯦꯕ ꯏꯇꯥꯎ ꯃꯌꯥꯝ ꯇꯣꯝꯄꯣꯛꯅ ꯊꯥꯅꯤꯜꯕꯨ ꯏꯟꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯗ ꯌꯦꯜꯂꯛꯀꯅꯣꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯔꯥꯕ ꯀꯧꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯊꯥꯅꯤꯜꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ ꯃꯩꯔꯥꯕꯅ ꯊꯥꯅꯤꯜꯗ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤꯀꯣ ꯍꯣꯏ ꯃꯩꯔꯥꯕꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯦ ꯅꯈꯣꯏꯅ ꯃꯤ ꯁꯥꯟꯅꯕ ꯌꯥꯎꯒꯦ ꯍꯥꯏꯔꯒ ꯏꯟꯊꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯅ ꯊꯥꯅꯤꯜꯕꯨ ꯆꯤꯡꯈꯠꯇꯨꯅ ꯆꯠꯈꯤ ꯃꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯒꯤ ꯄꯨꯜꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯩꯔꯥꯕꯅ ꯏꯇꯥꯎ ꯇꯥꯕ꯭ꯔꯣ ꯑꯝꯇ ꯊꯣꯔꯛꯑꯣ ꯑꯦ ꯀꯩꯅꯣ ꯏꯇꯥꯎ ꯂꯥꯛꯑꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯨꯕꯣ ꯀꯣꯛ ꯆꯪꯉꯛꯎ ꯌꯥꯗ꯭ꯔꯣ ꯇꯨ ꯑꯩꯅ ꯍꯩꯅꯧ ꯍꯦꯜꯂꯛꯄꯅꯤ ꯆꯥꯁꯦꯅ ꯂꯥꯛꯄꯅꯤ ꯍꯥꯎꯔꯅꯤ ꯑꯁꯤꯗꯤ ꯑꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯁꯠ ꯆꯥꯎ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩꯅꯧ ꯑꯗꯨ ꯆꯥꯔꯝꯃꯤ ꯍꯩꯅꯧ ꯆꯥꯕ ꯂꯣꯏꯕꯒ ꯊꯥꯅꯤꯜꯅ ꯑꯁ ꯍꯥꯎꯔꯦꯍꯦ ꯏꯇꯥꯎ ꯅꯪꯒꯤ ꯍꯩꯅꯧꯁꯦ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤꯕꯣ ꯑꯁꯤꯒꯤ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯋꯥꯄꯜ ꯃꯌꯥꯗ ꯍꯧꯕ ꯍꯩꯅꯧꯗꯣ ꯑꯗꯨꯗꯨꯅꯤ ꯊꯥꯅꯤꯜꯗꯨ ꯉꯛꯅ ꯂꯠꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯒꯤ ꯋꯥꯄꯜꯗꯨꯗꯤ ꯕꯨꯠ ꯇꯝꯅꯩ ꯍꯥꯏꯗꯥꯏꯅꯦ ꯃꯩꯔꯥꯕꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯩꯅꯣ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯕꯨꯠ ꯇꯝꯅꯔꯤꯕꯗꯣ ꯑꯩꯅꯦ ꯃꯥꯅꯗꯤ ꯑꯩꯅꯦ ꯁꯤ ꯈꯪꯂꯝꯂꯣꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯣ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯍꯣꯏ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗꯅꯤ ꯃꯩꯔꯥꯕꯅ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯆꯠꯈꯤ ꯊꯥꯅꯤꯜꯅ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯔꯤꯁꯤꯕꯣ ꯁꯣꯝꯗꯅ ꯃꯩꯔꯥꯕꯅ ꯂꯩꯔꯛ ꯑꯗꯨꯗ ꯑꯩꯁ ꯉꯁꯤꯗꯤ ꯑꯔꯥꯛ ꯑꯔꯥꯛꯄ ꯃꯤꯗ ꯇꯝꯅꯒꯦ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯂꯥꯛꯂꯝꯃꯤ ꯃꯩꯔꯥꯕꯅ ꯇꯥꯟꯕꯨ ꯆꯥꯔꯦ ꯇꯝꯅꯗꯕ ꯀꯨꯏꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯒꯦ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯑꯁ ꯏꯇꯥꯎ ꯇꯜꯂꯦꯍꯦ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯅꯪ ꯀꯩꯁꯨ ꯇꯥꯗ꯭ꯔꯤꯕ꯭ꯔꯣ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯣ ꯁꯤꯒꯤ ꯂꯩꯔꯛꯁꯦ ꯇꯝꯅꯩ ꯍꯥꯏꯕꯅꯦꯕ ꯅꯨꯄꯥ ꯑꯗꯨ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯀꯩꯅꯣ ꯏꯇꯥꯎ ꯑꯩꯗꯤ ꯁꯤꯔꯦꯗ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯅꯣꯛꯂꯛꯏꯗꯨꯕꯣ ꯀꯔꯤ ꯅꯣꯛꯅꯤꯡꯉꯥꯏ ꯂꯩꯒꯦ ꯁꯤꯗ ꯏꯇꯥꯎ ꯑꯩꯁꯦ ꯑꯉꯥꯡꯗꯧꯅꯒ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯅꯤꯅꯦ ꯅꯪꯒꯤꯁꯦ ꯑꯁ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯔꯦꯀꯣ ꯅꯪ ꯑꯃ ꯀꯤꯒꯟꯈꯤꯕꯁꯤꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯑꯗꯨꯗꯤ ꯆꯠꯀꯦꯅꯦ ꯑꯩ ꯆꯠꯀꯦꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯩꯔꯥꯕꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁ ꯏꯇꯥꯎ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈꯤꯗ꯭ꯔꯦꯍꯦ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯅꯨꯄꯥ ꯑꯅꯤꯗꯨ ꯈꯪꯗꯨꯅ ꯎꯏꯃꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯆꯠꯂꯣꯏꯁꯤ ꯍꯥꯏꯗꯅ ꯃꯩꯔꯥꯕꯅ ꯏꯌꯥ ꯆꯥꯔꯒꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤ ꯆꯥꯕ ꯐꯪꯒꯗꯧꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯪꯒꯨꯔ ꯈꯔ ꯍꯨꯟꯗꯣꯛꯂꯝꯃꯤ ꯑꯪꯒꯨꯔ ꯑꯗꯨ ꯃꯩꯔꯥꯕꯅ ꯈꯨꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯤꯕꯣꯟ ꯉꯥꯡꯅꯔꯛꯂꯦ ꯑꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯅꯦ ꯉꯔꯥꯡꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯥꯏ ꯑꯣꯛꯅꯕꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ ꯊꯥꯅꯤꯜꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯂꯝꯄꯥꯛꯇ ꯃꯇꯥꯎ ꯃꯩꯔꯥꯕ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯩꯔꯥꯕ ꯑꯪꯒꯨꯔ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯃꯩꯔꯥꯕꯅ ꯉꯔꯥꯡ ꯈꯨꯟꯈꯤꯕ ꯑꯪꯒꯨꯔ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯪꯒꯨꯔꯁꯤ ꯆꯥꯎꯋꯣ ꯏꯇꯥꯎ ꯑꯪꯒꯨꯔꯒ ꯂꯥꯏꯔꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯑꯦꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯖꯥꯠꯂꯣ ꯏꯇꯥꯎ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯌꯥꯝ ꯇꯥꯔꯒꯨꯝꯁꯤꯗ ꯂꯥꯜꯂꯤ ꯈꯪꯗꯦ ꯆꯨꯝꯃꯤ ꯈꯪꯗꯦ ꯄꯨꯡꯊꯥꯗ ꯊꯥꯖꯕꯗꯣ ꯇꯧꯒꯨꯝꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯅꯪꯒꯤ ꯑꯪꯒꯨꯔꯁꯦ ꯀꯗꯥꯏꯗꯩꯅꯣ ꯏꯇꯥꯎ ꯑꯩꯅ ꯂꯩꯔꯛꯄꯅꯤꯗ ꯑꯩꯅ ꯂꯩꯔꯁꯨ ꯌꯥꯕꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯂꯩꯔꯛꯏꯕ ꯍꯣꯏ ꯌꯥꯔꯦ ꯏꯇꯥꯎ ꯏꯇꯥꯎꯒꯤꯕꯨ ꯀꯩꯅꯣ ꯑꯣꯛꯇ꯭ꯔꯁꯨꯅꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯃꯨꯛꯀ ꯂꯩꯔꯨꯒꯦꯕ ꯏꯇꯥꯎꯒꯤ ꯌꯥꯔꯦ ꯏꯇꯥꯎ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯦ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ
ꯃꯩꯔꯥꯕ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯧ ꯅꯍꯥ ꯑꯃ ꯂꯥꯛꯏ꯫ ꯃꯈꯨꯠꯅ ꯄꯩꯁꯥ ꯈꯔꯁꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯑꯁ ꯇꯟꯗꯤ ꯇꯜꯂꯤꯍꯦ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯠꯀꯗꯧꯔꯤꯕꯁꯦ꯫ ꯃꯩꯔꯥꯕ ꯍꯟꯗꯛꯇꯤ ꯃꯈꯣꯡ ꯂꯩꯕꯥꯛꯇ ꯇꯥꯗ ꯄꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯇꯧ ꯑꯁꯤꯗ ꯃꯧ ꯑꯗꯨ ꯄꯩꯁꯥꯗꯨ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯥꯅꯤꯜꯅ ꯏꯃꯥ ꯀꯩ ꯏꯟꯖꯥꯡꯅꯣ? ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯀꯥꯡꯁꯣꯏꯗ ꯑꯗꯨꯝ ꯊꯣꯡꯗꯨꯅ ꯂꯩ꯫ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯍꯟꯗꯛꯁꯦ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯍꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ꯫ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯣ? ꯃꯁꯤ ꯈꯥꯕꯩ ꯑꯁꯤꯅ ꯍꯦꯛ ꯊꯣꯝꯃꯛꯇꯅꯀꯣ ꯆꯠꯂꯣ ꯅꯈꯣꯡ ꯅꯈꯨꯠꯀꯥꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯝꯃꯨꯆꯣ ꯆꯠꯂꯣ꯫ ꯊꯥꯅꯤꯜ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯆꯠꯈꯤ꯫ ꯃꯃꯥꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯍꯩ ꯊꯥꯅꯤꯜ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯂꯣꯏꯔꯦ ꯏꯃꯥ ꯁꯠ ꯂꯥꯛꯎꯀꯣ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯔꯥꯕꯁꯨ ꯂꯥꯛꯏ꯫ ꯊꯥꯖꯅ ꯍꯩꯃ ꯃꯩꯔꯥꯕ ꯏꯆꯥꯁꯨ ꯂꯥꯛꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯃꯥ ꯏꯇꯥꯎꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯅ ꯆꯪꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯃꯥ ꯀꯨꯏꯔꯤꯕꯣ? ꯍꯩ ꯅꯪ ꯑꯃ ꯅꯇꯥꯎꯁꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯂꯥꯛꯑꯣꯅꯦ꯫ ꯏꯇꯥꯎ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯊꯥꯅꯤꯜꯒ ꯃꯩꯔꯥꯕꯒ ꯆꯥꯛ ꯆꯥꯕ ꯆꯪꯈꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯝꯄꯥꯛꯇ ꯊꯣꯔꯛꯂꯦ꯫ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯁꯦ ꯂꯧꯁꯤꯜꯂꯨ꯫ ꯑꯦ ꯀꯩꯅꯣ ꯁꯤꯕꯨ ꯏꯇꯥꯎ? ꯄꯩꯁꯥꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯑꯩꯅ ꯄꯤꯕꯅꯤ ꯂꯧꯁꯤꯜꯂꯨ꯫ ꯏꯇꯥꯎ ꯅꯪꯗꯤ ꯀꯔꯤ ꯁꯨꯗꯨꯅ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯏꯇꯥꯎ ꯑꯩꯅ ꯄꯤꯔꯤꯕ ꯄꯩꯁꯥꯁꯦ ꯂꯧꯑꯣꯕ꯫ ꯏꯇꯥꯎ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯃꯩꯔꯥꯕ ꯀꯞꯂꯗꯨꯅ ꯏꯇꯥꯎ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯅꯤ꯫ ꯑꯦ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ? ꯃꯩꯔꯥꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯄꯩꯁꯥ ꯑꯗꯨ ꯍꯨꯟꯇꯣꯛꯇꯨꯅ ꯀꯞꯂꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯅꯤꯜꯗꯨ ꯉꯛꯅ ꯂꯩꯍꯧꯏ꯫ ꯊꯥꯅꯤꯜꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅꯤꯜ ꯆꯥꯛ ꯇꯣꯛꯂꯒ ꯂꯝꯄꯥꯛꯇ ꯊꯣꯔꯛꯑꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯩꯔꯥꯕꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯩꯔꯥꯕꯅ ꯍꯦꯛ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯐꯝꯕꯒ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯍꯨꯞꯂꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯃꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯃꯩꯔꯥꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯑꯩ ꯂꯧꯕ ꯂꯥꯛꯏ꯫ ꯏꯇꯥꯎ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯉꯔꯣꯏ ꯏꯇꯥꯎ꯫ ꯌꯥꯔꯣꯏ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯏꯇꯥꯎ꯫ ꯊꯥꯅꯤꯜꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯩꯔꯥꯕ ꯂꯣꯠꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯊꯥꯅꯤꯜ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯣꯠꯂꯤꯕ ꯂꯥꯏ ꯑꯗꯨ ꯄꯨꯊꯣꯔꯛꯎ꯫ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯇꯥꯎ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯍꯩ ꯊꯥꯅꯤꯜ ꯃꯇꯝ ꯃꯥꯡꯅꯅꯕꯅꯤ ꯀꯥꯟꯅꯔꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯩꯒꯤ ꯃꯔꯨꯞꯇꯤ ꯄꯨꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯜ ꯁꯣꯜꯂꯗꯨꯅ ꯃꯩꯔꯥꯕꯕꯨ ꯆꯤꯡꯊꯣꯔꯛꯏ꯫ ꯊꯥꯅꯤꯜ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪ ꯆꯠꯈꯤꯅꯨ ꯏꯇꯥꯎ꯫ ꯃꯩꯔꯥꯕꯅ ꯀꯞꯂꯗꯨꯅ ꯏꯇꯥꯎ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯏꯇꯥꯎꯒ ꯑꯩꯒ ꯀꯨꯏꯅ ꯃꯔꯨꯞ ꯁꯥꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ ꯏꯇꯥꯎ꯫ ꯊꯥꯅꯤꯜ ꯈꯨꯗꯛ ꯑꯗꯨꯗ ꯋꯥꯟꯊꯈꯤ꯫ ꯃꯩꯔꯥꯕꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯐꯨ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯊꯥꯅꯤꯜꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯑꯩꯒꯤ ꯏꯇꯥꯎ ꯃꯩꯔꯥꯕꯗꯤ? ꯃꯃꯥ ꯊꯥꯖ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯏꯆꯥ ꯃꯩꯔꯥꯕꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯞꯃꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤ꯫ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯊꯥꯅꯤꯜꯗꯨ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯃꯃꯥ ꯊꯥꯖꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯍꯥ ꯉꯟꯅ ꯍꯟꯖꯜꯂꯛꯑꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯊꯥꯅꯤꯜ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ꯫ ꯊꯥꯖꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯅ ꯉꯁꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯇꯪ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ꯫ ꯃꯃꯥ ꯊꯥꯖꯅ ꯂꯦꯝꯕꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯅꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯅ ꯂꯝꯄꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ꯫ ꯃꯥ ꯃꯌꯨꯝ ꯌꯧꯔꯒ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯨꯔꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯕꯅꯤ ꯄꯨꯡꯆꯠꯇ ꯆꯠꯂꯒꯅꯨꯀꯣ꯫
ꯀꯅꯥꯒꯅꯣ ꯏꯃꯥ? ꯑꯣ, ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯦꯝꯕꯤꯒꯅꯤ. ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯃꯥꯅ ꯂꯥꯎꯔꯛꯏ. ꯍꯩ, ꯆꯥꯛꯇꯨ ꯆꯐꯨꯗꯒꯤ ꯊꯤꯔꯒ ꯆꯥꯎꯀꯣ. ꯍꯣꯏ ꯃꯥ. ꯊꯥꯅꯤꯜ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯍꯩꯅꯧ ꯑꯃ ꯑꯅꯤ ꯍꯦꯛꯇꯨꯅ ꯃꯦꯠꯇꯨꯅ ꯆꯥꯔꯝꯃꯤ. ꯍꯩꯅꯧ ꯑꯗꯨ ꯎꯔꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯏ. ꯃꯥꯒ ꯃꯥꯒꯤ ꯃꯇꯥꯎꯒꯅ ꯆꯥꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ. ꯉꯁꯤ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ. ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯔꯦ. ꯂꯦꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯥ ꯊꯥꯅꯤꯜ, ꯅꯍꯥꯛꯅ ꯂꯝꯄꯥꯛꯇꯗ ꯎꯪꯗꯨꯅꯇ ꯂꯩ. ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯀꯩꯗꯧꯔꯒꯦ? ꯊꯥꯅꯤꯜꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯂꯦꯝꯕꯤꯅ, ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ. ꯂꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯑꯗꯣ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ. ꯌꯥꯔꯤꯁꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯊꯣꯛꯅꯤꯡꯕꯁꯤꯡ ꯑꯗꯣ ꯊꯣꯛꯆꯔꯁꯅꯨ. ꯅꯤꯡꯁꯤꯡꯕꯤꯔꯨꯔꯅꯨ. ꯑꯩꯁꯦ ꯕꯨꯠꯀ ꯃꯔꯨꯞ ꯁꯥꯟꯅꯕ ꯊꯥꯅꯤꯜꯅꯤ. ꯇꯥꯏꯕꯪ ꯀꯅꯥꯅꯁꯨ ꯇꯧꯅꯗꯕ ꯊꯕꯛꯅꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤ. ꯂꯦꯝꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯋꯥꯏ ꯁꯤꯠꯆꯤꯜꯂꯤ. ꯊꯥꯖꯅ, ꯍꯩꯃꯥ, ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯁꯤꯕꯨ ꯏꯃꯧ ꯋꯥꯅꯅꯕ ꯊꯕꯛ. ꯋꯥꯗꯦꯗ ꯏꯃꯥ. ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ. ꯍꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈꯤ. ꯑꯗꯨꯒ ꯑꯃꯨꯛ ꯄ꯭ꯔꯞ ꯊꯣꯔꯛꯏ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ, ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ. ꯏꯃꯥ, ꯀꯩ ꯂꯩꯔꯨꯗꯣꯏꯅꯣ? ꯉꯥ ꯂꯩꯔꯨꯒꯦ. ꯉꯁꯤꯗꯤꯅꯦ, ꯉꯥ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯊꯣꯛꯁꯤ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯆꯥꯛꯇꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ. ꯏꯃꯥ ꯁꯠ ꯂꯥꯛꯀꯦ. ꯍꯣꯏ ꯏꯃꯥ. ꯊꯥꯖ ꯑꯃꯨꯛ ꯆꯠꯈꯤ. ꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯄ ꯆꯪꯂꯛꯏ. ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯊꯦꯡꯉꯤ. ꯏꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ. ꯊꯥꯅꯤꯜ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ. ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯉꯥꯖꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯆꯪꯂꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏ. ꯍꯩ ꯊꯥꯅꯤꯜ, ꯊꯣꯔꯛꯑꯣ ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ. ꯀꯩꯅꯣ ꯏꯃꯥ, ꯑꯗꯨꯛ ꯐꯤꯡꯅ ꯀꯧꯏꯗꯨꯕꯣ? ꯍꯩꯃꯥ, ꯅꯪꯕꯨ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ? ꯀꯥꯏꯗꯅꯣꯗ, ꯑꯩꯈꯣꯏ ꯃꯥꯁꯤꯃ. ꯅꯆꯤꯟ ꯊꯤꯒꯅꯨ. ꯀꯨꯏꯔꯦꯃꯤ ꯏꯃꯥ. ꯑꯗꯨ ꯑꯣꯏꯔꯤꯁꯦ, ꯉꯥꯁꯦ ꯁꯦꯝꯃꯨ ꯆꯠꯂꯣ. ꯁꯠ ꯁꯦꯝꯃꯛꯎꯀꯣ. ꯍꯣꯏ ꯃꯥ. ꯑꯁꯨꯝꯅ ꯆꯥꯛꯁꯨ ꯂꯣꯏꯔꯦ. ꯉꯥ ꯁꯦꯝꯕꯁꯨ ꯂꯣꯏꯔꯦ. ꯃꯃꯥ ꯏꯕꯦꯝꯃ ꯊꯥꯖꯅ ꯁꯥꯎꯔꯞꯅ. ꯉꯥ ꯁꯦꯝꯕꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯉꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣꯍꯦ ꯏꯃꯥ, ꯈꯪꯕꯨ ꯈꯪꯉꯤ. ꯏꯟꯖꯥꯡꯁꯦ ꯅꯪꯅ ꯊꯣꯡꯒꯗꯕꯅꯤ. ꯀꯩꯅꯣ ꯏꯃꯥ? ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯛꯀꯅꯨ. ꯆꯠꯂꯨꯀꯣ, ꯊꯣꯡꯉꯨꯁꯨ ꯆꯠꯂꯣ. ꯑꯁ, ꯇꯟꯖꯩꯌꯦ ꯑꯣꯏꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯏꯟꯁꯥꯡ ꯊꯣꯡꯕ ꯆꯠꯈ꯭ꯔꯦ. ꯏꯟꯁꯥꯡ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯅꯤꯜꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ. ꯑꯣ, ꯆꯥꯛ ꯂꯣꯏꯖꯔꯦ. ꯃꯍꯥꯔꯥꯅꯤꯒ ꯃꯆꯥ ꯏꯕꯦꯝꯃꯒ ꯊꯣꯛꯄꯤꯔꯛꯑꯣ. ꯏꯕꯨꯡꯉꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃꯅꯦ, ꯎꯔꯥꯎ ꯊꯔꯥꯎ ꯍꯦꯛ ꯇꯧꯔꯗꯅ. ꯃꯤꯕꯨ ꯑꯗꯨꯝꯅ ꯀꯧꯕ ꯍꯧꯅꯕ꯭ꯔꯣ? ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯥꯅꯤꯜꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ. ꯂꯝꯄꯥꯛ ꯌꯧꯔꯦ. ꯃꯇꯥꯎꯒ ꯃꯥꯒꯅ ꯇꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ. ꯃꯗꯨꯗ ꯃꯍꯥꯛ ꯐꯝꯗꯨꯅ ꯂꯩ. ꯊꯥꯅꯤꯜꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯩꯔꯥꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ. ꯊꯥꯅꯤꯜꯅ, ꯏꯇꯥꯎ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ. ꯑꯗꯨꯒ ꯑꯁꯨꯝꯅ, ꯏꯇꯥꯎ, ꯅꯪꯕꯨ ꯑꯩ ꯊꯥꯗꯣꯛꯑꯣꯏ ꯍꯥꯏꯔꯝꯕꯗꯥꯏꯅꯦ? ꯏꯇꯥꯎ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯅꯤ. ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯩ ꯂꯥꯛꯂꯒꯦ ꯏꯇꯥꯎ. ꯑꯆꯨꯝꯕꯔꯣ ꯏꯇꯥꯎ? ꯑꯆꯨꯝꯕꯅꯤ ꯏꯇꯥꯎ. ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒ ꯂꯦꯝꯕꯤꯒꯗ ꯑꯃꯨꯛꯇ ꯇꯝꯂꯨꯈꯤꯒꯦ. ꯍꯣꯏ ꯏꯇꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯆꯦꯟꯈꯤ. ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯃꯥꯒ ꯂꯦꯝꯕꯤꯒꯗ ꯇꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯎꯅꯔꯦ. ꯊꯥꯅꯤꯜ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ. ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯩꯔꯥꯕ ꯍꯥꯏꯅ ꯊꯣꯟꯈꯤ. ꯊꯥꯖꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩꯒꯤ ꯏꯁꯨ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ. ꯊꯥꯖꯁꯨ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫